Asomna matam kharadi haukhre me mana ningthibibu otpadi nongmagi asum helakli manemgi miyot minai khangbada ningthibi lona kapjaba nattana upai leijaramde adubu wakhaldadi khali asumna khangduna lairibasi chumlibra haiduna pumnamaksi lairaba haiba wahaygi langlana punduna thamkhrabara khanduna ningthibi masana masagi laibakta ninda tawba horakli numitu me malaikagi sorat ama chatlubagi halaktuna mayum yaubaga yumyai kagi sofa duda ngek phamthaduna isau langba horaklami khangdre wanaga halakpasidane ising glass amata pibinaba laitaba mema aisibu hingbagi kanakigadro migi marai baktana kamdobunu khangde aigi laibakna kaidorabunu khangdre da tawrise manemna ngangbudu tabada ningthibi moli makhada kumtharaktuna manemda hairap yenglamlaga chakhumda changkhre mema mamawna changkhibadu yengduna tawja sarise onthokna su yengningkhidre ningthibi makhutta sing glass ama puraktuna manemda pirare ima ising haibado sida leire mema mamawda onsinduna aibu nangonda ising piu haikraba ibema nathau natana nathau sabagi hainabido khara thadokpada mune mema wado hairamlaga illiba phido lauthoktu thupchinge tawbaga ningthibina ima yani ai thupcharage thambiro mema thupliba phidu chap leptuna hosidi nangna thupa hairaroi ai adum tawjage kari kanani phi macha sema thupagisu haurena puroibada tamduna imungse mahi langhalage khalibaro ima aina karamba matamda yambungda yumsigini haiba paw amata tamjakhrabage karigi tamdani nupibu hek thirabanina ne ichase loina hongkhre magi ahongba khudingsigi haurakphamdine nangnini ibema khonaubiya ningthibi mamada tatu yengduna imana aibu karamba matamda achumba midyengna yengbigani aisibu imagi namau natraba kari kanagi achumba midyengno ha kanagi achumba midyengno ba mema wasi haiduna ningthibigi mamaida khupakna tharaklami khangbra do nachin ithi thiradana waraktabisidi nangna yumsida laktana yumse machet thokna thugairare ichaduda sumbada natana aibusu charage haibiriro ha ningthebi kapningmadu phajinduna ima aisu nachagumbani imana aibu phuba chaibada namo waroba leisade adubu imagi thamoidagi thoklakpa asengba nungsiba mingautobu namongno khawrang nangaijari ima yare taningde nangi wado tanaba aigi na pande utraga padraga tawradana kari kanani machi sut kari thoena napamda chakega chapikro yengjaningdabana mitsenare ima khai haidana ne nongmangkha makhongda chuhi din hairesu chinine leibung tholasune pak thumlaroi mema wado hairamduna prap changkhre ningthibi manemna chatkibadu tatu yenglamba matung magi kada tumina changkhre taina phamni nangdi awabagi kaidong phamni nangdi nungaibagi adubu ngasidi inthok pirena hakna laibak thibi kanadi laibak lei kaungnaba matamna asum haukhibana ningthibigi mama hoisu tha phabagi laktuna imung anido hojikti changna thokna yare adubu asumna changna thokna yabasida memadi ningthibibu yengthiba asum helakli numitu ningthibi mapuroiba office satpa nangnabani haiduna chaktu loisinaba honari ningthibina ensangda thau ngaubaga masada karigumba khara phaurakpana thuk lauduna maninglomda chentoklami tawriba matawdu ngasaidagi asoiba yengliba memana uraduna maninglomda thoraklami kari amuk tawri ibema nangna chaksi khaktang thongbada amuk leithoknaba honaraba ningthibi manemda ningamdana yengduna ima aikisu tawdiye yani chaktu loisinaba tawrage ningthibi makhuttu amuk ningthina hamladuna
ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯦꯃꯗꯤ ꯃꯃꯧꯒꯤ ꯃꯑꯣꯡꯗꯨ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯏꯁꯤꯡꯁꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤꯕꯗꯨ ꯅꯤꯡꯊꯤꯕꯤꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯤ꯫ ꯅꯤꯡꯊꯤꯕꯤ ꯄꯥꯏꯔꯤꯕ ꯈꯥꯕꯩꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯦꯟꯁꯥꯡꯗꯨ ꯈꯔ ꯍꯥꯞꯂꯒ ꯇꯞꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯌꯥꯝꯕꯣꯡ꯫ ꯅꯤꯡꯊꯤꯕꯤꯅ ꯇꯞꯅ ꯀꯧꯕꯗꯨꯗ ꯃꯦꯃ ꯃꯔꯛ ꯄꯠ ꯊꯠꯅ ꯃꯦꯡꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯏꯌꯨꯅꯦ ꯊꯣꯏꯕꯤ, ꯆꯥꯛ ꯆꯥꯕꯗꯅꯦ ꯋꯥꯔꯤ ꯁꯥꯕꯁꯦ ꯏꯃꯥ ꯀꯌꯥ ꯄꯥꯝꯗꯦꯀꯣ꯫ ꯅꯤꯡꯊꯤꯕꯤ ꯍꯥꯏꯒꯦ ꯈꯜꯂꯝꯕ ꯋꯥꯍꯩꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯅꯤꯂ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯣꯏ ꯍꯣꯏ, ꯍꯣꯔꯦꯟ ꯀꯣꯟꯅ ꯍꯥꯏꯔꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯗꯣ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯅꯤꯂꯁꯨ ꯑꯣꯐꯤꯁ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯕ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯕꯤꯗꯤ ꯃꯈꯣꯏꯅ ꯆꯥꯔꯝꯕꯒꯤ ꯀꯣꯜ ꯂꯤꯛꯇꯨ ꯑꯁꯨꯝ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯅ ꯅꯨꯄꯥꯅ ꯍꯥꯟꯅ ꯉꯥꯏꯍꯥꯛꯇꯪ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯗ ꯇꯝꯒꯦ ꯈꯜꯂꯤꯕ ꯄꯥꯎꯗꯨꯕꯨ ꯀꯔꯤ ꯄꯥꯎꯅꯣ? ꯅꯃꯥ ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯒꯤꯁꯨ ꯏꯀꯥꯏꯕ ꯈꯪꯗꯦꯅꯦ ꯅꯪꯅ ꯇꯧꯔꯤꯕ? ꯀꯔꯤ ꯊꯣꯛꯑꯦꯅ ꯌꯦꯡꯅꯤꯡꯗꯦꯍꯦ꯫ ꯅꯤꯡꯊꯤꯕꯤ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩ꯫ ꯃꯦꯃ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯀꯥꯏꯕ ꯈꯔ ꯈꯔ ꯈꯪꯉꯨꯅꯦ, ꯏꯃꯨꯡꯁꯦ ꯆꯣꯞꯄ ꯌꯥꯕ ꯏꯃꯨꯡ ꯅꯠꯇꯦ꯫ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯏꯃꯨꯡꯁꯦ ꯂꯩꯈꯥ ꯇꯥꯅꯕ ꯈꯛꯁꯤꯟꯒꯦ ꯈꯟꯒꯅꯨ꯫ ꯃꯁꯤꯗꯤꯅꯦ ꯅꯃꯥ ꯑꯩꯅ ꯆꯩꯕ ꯅꯠꯇꯦ, ꯁꯅꯥ ꯏꯕꯦꯝꯃ ꯍꯤꯡꯆꯥꯕꯤꯗ ꯍꯥꯏꯖꯕꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯃꯦꯃ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯕꯤꯁꯨ ꯀꯣꯟꯗꯣ ꯑꯃꯨꯛ ꯊꯅꯝꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯗꯤ ꯃꯄꯨꯔꯣꯏꯕꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯂꯣꯏꯔꯝꯂꯦꯅ ꯌꯥꯝꯕꯨꯡꯗꯤ? ꯅꯤꯂ ꯃꯃꯤꯠꯇꯨ ꯍꯥꯏꯔꯞ ꯌꯦꯡꯂꯛꯇꯨꯅ ꯂꯣꯏꯔꯦ꯫ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯗ꯭ꯔꯤꯗ, ꯌꯥꯝꯕꯨꯡ ꯆꯠꯈ꯭ꯔꯒ ꯆꯥꯔꯒꯦ ꯇꯧꯕꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯕꯤ ꯆꯪꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯐꯝꯊꯩ꯫ ꯅꯤꯂ ꯅꯤꯡꯊꯤꯕꯤꯗ ꯍꯥꯏꯔꯞ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯕ ꯊꯛꯄ ꯆꯥꯡ ꯅꯥꯏꯅꯕ ꯍꯣꯠꯅꯧ꯫ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯧꯒꯅꯨ꯫ ꯍꯣꯏ ꯌꯥꯝꯕꯣ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯔꯦꯟ ꯀꯩ ꯂꯩꯔꯛꯑꯣ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯌꯥꯝꯕꯨꯡꯅ ꯂꯩꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯂꯩꯔꯛꯑꯣ, ꯑꯗꯨ ꯑꯗꯨꯝ ꯌꯥꯔꯦ꯫ ꯅꯤꯂ ꯅꯤꯡꯊꯤꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯒ ꯌꯥꯗꯦꯕ, ꯑꯩꯅ ꯂꯩꯅꯤꯡꯕ ꯂꯩꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯥꯗꯦ, ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣ꯫ ꯅꯤꯡꯊꯤꯕꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯆꯥꯅꯤꯡꯕꯗꯤ ꯍꯥꯏꯔꯔꯣꯏꯒꯦ, ꯑꯗꯣ ꯀꯩꯅꯣꯝꯇꯗꯤ ꯅꯤꯒꯦꯅ, ꯆꯥꯅꯤꯡꯕ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ꯫ ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯆꯥꯅꯤꯡꯕꯁꯨ ꯍꯥꯏꯒꯗꯕꯅꯤ, ꯅꯪꯅ ꯄꯥꯝꯂꯤꯕ ꯋꯥꯗꯨꯁꯨ ꯍꯥꯏꯒꯗꯕꯅꯤ꯫ ꯅꯤꯡꯊꯤꯕꯤ ꯃꯄꯨꯔꯣꯏꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯌꯦꯡꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯆꯠꯂꯨꯁꯤꯅ꯫ ꯅꯤꯂ ꯁꯨꯛꯂꯞ ꯇꯧꯅ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯂꯥꯏꯖꯗꯣ ꯃꯣꯏ ꯄꯥꯕꯨꯡꯆꯧꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯖꯣꯏꯟ ꯇꯧꯔꯦ ꯍꯥꯏꯕꯅꯦ, ꯑꯗꯨꯒꯤ ꯑꯝꯇ ꯎꯅꯔꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯌꯥꯝꯕꯨꯡꯒꯁꯨ ꯂꯨꯍꯣꯡꯕꯗꯒꯤ ꯎꯅꯔꯝꯈꯤꯔꯣꯏ꯫ ꯍꯣꯏꯅꯦ, ꯎꯅꯔꯨꯁꯦ, ꯑꯗꯣ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯀꯩꯅꯣ ꯍꯥꯏꯔꯣꯕ꯫ ꯅꯤꯡꯊꯤꯕꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯆꯥꯍꯥꯎ ꯈꯦꯔꯗꯣ ꯆꯥꯅꯤꯡꯉꯦ, ꯑꯗꯨꯅ ꯍꯣꯔꯦꯟ ꯌꯥꯝꯕꯨꯡꯅ ꯍꯜꯂꯛꯄꯗ ꯈꯦꯔ ꯍꯧꯅꯕ ꯃꯆꯥꯛꯇꯣ ꯈꯔ ꯂꯩꯕꯤꯔꯛꯑꯣ꯫ ꯍꯣꯏ ꯍꯣꯏ, ꯂꯩꯔꯛꯀꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯤꯡꯊꯤꯅ ꯂꯩꯌꯨꯀꯣ꯫ ꯅꯤꯂꯁꯨ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯑꯣꯐꯤꯁꯇ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯕꯤ ꯉꯁꯤꯗꯤ ꯋꯥꯈꯜꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯕ ꯊꯨꯡꯖꯕꯒꯨꯝ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯂꯩꯖꯩ꯫ ꯃꯤꯀꯨꯞꯁꯤꯗ ꯃꯐꯝꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯁꯤꯟꯅꯔꯕꯣꯏ ꯈꯜꯂꯗꯨꯅ ꯁꯣꯝꯗꯅ ꯔꯥꯁꯤ ꯃꯆꯥꯅꯨꯄꯥ ꯉꯥꯡꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ꯫ ꯀꯔꯤꯒꯤꯁꯨ ꯑꯣꯏꯔꯣꯏ, ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗ꯭ꯔꯕꯗ ꯁꯥꯒꯩꯁꯤ ꯃꯨꯠꯂꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯂꯝꯖꯤꯡ ꯑꯣꯏꯗꯨꯅ ꯃꯁꯥꯗꯨ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯕꯁꯟꯇ ꯁ꯭ꯀꯨꯜ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯔꯥꯁꯤ ꯃꯆꯥꯅꯨꯄꯥꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯩꯃꯥ, ꯂꯣꯏꯔꯕꯣ ꯅꯪꯕꯣ? ꯂꯣꯏꯔꯦ ꯏꯃꯥ꯫ ꯐꯔꯦ, ꯏꯃꯥ ꯆꯥꯛ ꯊꯤꯕꯤꯔꯛꯂꯒꯦ꯫ ꯕꯁꯟꯇ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯊꯣꯛꯂꯒ ꯏꯁꯤꯡꯗꯨ ꯀꯟꯗꯨꯅ ꯃꯃꯥꯅ ꯆꯥꯛ ꯊꯤꯔꯛꯄꯗꯨ ꯉꯥꯏꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯊꯤꯕꯁꯨ ꯂꯣꯏꯔꯗꯨꯅ ꯕꯁꯟꯇꯗꯨ ꯇꯞꯅ ꯆꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯔꯥꯁꯤ ꯃꯆꯥꯅ ꯆꯥꯛ ꯆꯥꯔꯤꯕꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯕꯨꯡꯉꯣ, ꯍꯥꯎꯕ꯭ꯔꯣ ꯏꯃꯥꯅ ꯊꯣꯡꯕꯗꯨꯕꯣ? ꯕꯁꯟꯇ ꯏꯁꯤꯡꯗꯨ ꯌꯥꯎꯝ ꯑꯃ ꯊꯛꯆꯤꯟꯗꯨꯅ ꯈꯨꯝꯂꯛꯏ꯫
Ima hawe. Oh. Imana thongbududagi hena hawnaba yumsida nupi amaga leiradi nungaikranida. Basanta handakti khumlaktre tumina chaktu chaduna laikre adubu rasidi makha amuk taraklami. Ima su ahal oirabanini nangbo. Ima na ngami khaidi tawni ngamdaba mikupta loire tawrise. As ima hai deba. Adugi su mathakta ima na kari pamli ba haibado. Nachasu loina khangeba. Khangbanara hojik phawba gyan tadana leiribado. Basanta chaktu okladuna hawatlaga khumlaklami. Ima nachasu khalibani. Tumina kaisu laithokte ko ai. Wado hairamlaga Basanta samakut hamduna thokre. Me masu kari hairuni khangdana tumina machana charambadu loishinduna leiri. Mathangi numitu hainakhiba matung ina ningthibiga nilaga punna hospital la chatnaba haiduna loisali. Niladi loishinna wanganglami. Chak saraga chapa yabudubu laijadubu chengkhido mangaire. As yambong yada toineba. Yaradi horin ingtharaga chalase hairani aisu. Hoine yada tawrini di hairaga maramdi sungai haide nangna tawriba. Yambong loishinbadu loishalo. Horin wari sanabada loina khangdong leirabaduda sum hangi. Nila magi furitu kudam pana. Hoi hangjararoi. Horin tumina babu oiraga khangjarage. Ngaihaki matungda loishinbadu loiraduna punna makhada kumtharakpaduda me masu yumyai kada phamduna leirami. Macha mamongna thoklakpa ubada me masad hawgatuna mong hadana hanglaklami. Haima kadaidano noidia. Nilana oina pakhumdu piraklami. Ima doctor da amta chaluge tawbune. Ho phazana chalo adudi. Nakhoina ngasaina hairadi ima su chakto ngasaina thongatpa hauroidro do. Handakti ningthibidu oina tamna khumlaklami. Yani ima namo dum thongjage kuiroye. Yade. Imongna wana chatluraga halaklaga chak amuk thongba haibado ima nuwaide. Ima oina thongnamlage chaluro. Ningthibi manemgi manakta changsinduna manemgi makongdu soktuna khurumjai. Me masu machagi mamangda mamobu nushina hugatpiri. Adubu thamoidadi yakna mihul hulibani. Machaga mamoga chatkibaga me masofa kada phamduna wakhal kaya khali. Aina mabu otpine bibada wahai amatasu haisadaba. Amuksu aigi sagagi lanbu pirani khanduna lakliba mangonda aina tawribasibu chumlibara. Me matapna hogatuna chakhumlomda oina jangkhre. Hospital dani counter da laijagi room du hangduna lakpana hairakpa room number du yaubaga thadariba padar du hairap inthoklaga ningthibina. Laija amta janglake yagadra. Laija karigumba ama yengduna leirambadu phat nongkhalakduna. Bi lao janglo yam thazadiye. Ningthibiga nilaga punna room aduda changlakami. Laija nokmi tawduna. Phamubi yambung su phambiyo. Ani do nokmi tawduna phamtharaga nilana. Kamdorige laija nangba. Nawana pawga tada kuire. Nangbu nungairiba. Khangdeda yambung. Sum hingli haiduni. Nungaiba nungaitabana ama oiraga. Ado atai lairi noi anina sida laishibu kai legebi. Ningthibi nokfet tawna che khara sum tawsirana tawbune. Yaye tawse. Laija nilada amuk onsinduna. Yambong ngahaktang mapanda thokpigira. Nila ingakna tumina thokre. Nilana thokibaga tawgadaba test khara tawba loiraduna. Nilabo amuk kausilaktuna punna phamine. Laija nokmi tawduna. Yambongi yam nungaiba pawni sidi. Aduna both of you congratulations. Nila sublap tawna. Maramdi haide wiska tawsale. Kamdobuna siba. Laija nokmi tawduna. Yambong mapawai dore. Wado tabada nila harauna magi nupida yengduna. Kaino asengbara ningthibi.
ए कहीं याबो सिबो मो ओइदा पादबा हाइजिनबा यारिबो कइनुने नीला हराउना लाइजदा अमुक ओनसिन्दुना लाइजा पाउसे ताबदा याम हरावे नंगसु नोंमा लाओ चाक चरा अमतंग पुन्ना चासे औ याय यामबो आई सोइदना लाके वादो हाइना हाइना लाइजा चे अमा पिरकलमी से यामबो सिगी टेबलेट से चाबा होपिरो अदुगा मखादा इजरिबा टेस्ट खरे दुसु तौथोकपिरो अदुगा रिजल्ट दुदी आई दुम लौशिलगा हाइरागे यामबुंगा बिगेदा होय होय अदुदी एकोसु थोअगे टेसिसु तौथोकलमगे को होय यामबो आई थिंदोकजगे असमना लाइजना हाइरकपा टेस्टुसु तौरमलगा नीलगा निंगथेबिगदु मयुमदा हराव हराव हलकलमी लमता था मासा लोइसलकपगी येंगलु खुदिंग फजबा अदुगुमना ngasidi minok khuding wahanthok leibagum khongthang khuding nungsibagum sa tawri adubu memadi apikpa wakhal na lamjing oiduna mamobu otpadi toklamde numittu chak ising tokladuna niladi office ta chatkhre ningthibi chakhomna chairi badu asum loishinduna leiringai memana prap changlakduna ibema thabak tu khara khara thuna tawba tamune aidi mirolabani haidana moli ga tawbudo yam yengningde ima yani ai sum tapna tawge mi khwaisu loina mirona ribani ai khoi su kalaktiye nangi adugumna su ai khoi di monjarakte ai khoi di ne phaubu subawo isingbu honbawo thabak amata hek watana tawrei ningthebi handakte khumlaktre tumina asum leikre me mamakha taraklami aigi kado wainunga khara taitho kanana bu taini na tawrino haidri phawba taini khangdaba macha sibu kari monglu khangdreda yani ma namau taijage hairagana yani tawjage hoi sidagi henba pakhum amata laite aduga tawthorakpadana thot phawlaude ko ibi manang ama yengningde he mitse nai ko haibirisini mitse am nai me mawadu hairam laga thokre ningthibi ngasidi manembu waraujai karigi nupi ama oiraga nupi gi awaba khangdaba nupi na nupi bu otba pumna maksi khalubadasu miludagi pirang tapna sinthaраklami ningthibi tarakliba mapidu phat taithokduna thabak to loisinlamlaga manemgi kadu wai taiba amuk changlaklami mamong nupi na wai tairibadu me makaremnaba minok ama noktuna yengli pumna maktu ningthibi ui adubu usinnadana magi tawpum thokpadu adum tumina tawri ngai hakki matung wai taibadu loiduna thoklaklaga makhutto hamduna magi kada changlaga laijagi number tu da call tawsili laija hek pairakpaga thabak chinbur laija chinde kadawrage nasa nuwai traba kento dida wari ama sumsage na tawbane o yai sase noigi result tu sulaklabane aido noida nongmala age aduga pura age aduga wadu so hairage hoyai ado nang hangchi sande se sangadra kai lerage kai sulaite da ai yumde cheraubugi pothin ba jakadaba aduda nang sulakira haige dawani wari ama sananingi hoise ai sula age ayuktagi nangsu cha ising chaba nang nabala hoi adudi thamage ko hoi thamo phone do kakpaga ningthibi masadu wai sangle haibagum sor ama sangna hondoraklami mayumda thingadawa pochai dudi chatpada adum leirage khanduna ningthibi mapuroibada hairudre mamada oina call tawduna haireklami ima hau ichabu kaidorage ai numaiji numita lakani cha hapamo laija sula o haikibane haima kuireda ichaga udaba imasu amta chatkidi khanbani adubu sungam hek ngamdre yaida imana laktusu aina laktuiside hoine adubudi phari ima wari sadawsu yam lei ai la aga hairage thamage ko hoi thamo nongmanini di nilasa office ki thabak khara chinbana ningthibiga ka amata da punna laminarabasu kari chari kari thaki hangba natana upai kari su leiramde nongmaijing numit ki ayuk tu ningthibi nganna hogatuna chak ising dulo shilamduna
mapamda chatnaba haiduna loisili nilasu hairap ningthibida yengduna yum chatoira chairabagi po thiluge yamungna chatpada aisu khara thinbiramo hoi hoi poti leiraba horen lambida oina leiragena amta leijri farese adudi salo shalo aisu losinaba tawrage tanja aduda me masuka da changlaktuna mamauda haireklami haima bema nangbu pothin ba chatoiro awima ibungona thindoiro handak deni lana khumlai hoima aina oina thilage tawbani ihe imaga horen chatpada nangbu kari kaige imaga chatningdabro manemgi wahangduda ningthibi kari khumsige khanduna tomina manemda tatu yenglaklammi